ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯋꯥꯕꯁꯤꯡꯕꯨ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯊꯦꯡꯅꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯕꯨ ꯈꯨꯠ ꯁꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯪ ꯅꯊꯣꯝꯗ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯈꯨꯗꯝ ꯑꯣꯏꯅ ꯈꯟꯕ ꯌꯥꯏ, ꯃꯇꯝ ꯑꯃꯗ ꯑꯆꯨꯝ ꯑꯔꯥꯟ ꯇꯥꯛꯄꯤꯔꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯄꯨꯟꯁꯤꯗꯒꯤ ꯃꯥꯡꯈꯤꯕ꯫ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯃꯇꯝꯗ ꯑꯋꯥꯕꯁꯤꯡ ꯅꯪꯒꯤ ꯃꯐꯝꯗ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯃꯒꯤ ꯃꯇꯨꯡ ꯅꯪꯕꯨ ꯀꯟꯕꯤꯔꯝꯕ, ꯉꯥꯛꯄꯤꯔꯝꯕ ꯃꯤꯁꯛꯇꯨ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤ꯫ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯅꯪ ꯅꯊꯣꯝꯇ ꯄꯨꯟꯁꯤꯒꯤ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯄꯨ ꯊꯦꯡꯅꯕ ꯉꯝꯒꯗ꯭ꯔꯥ? ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯒꯤ ꯃꯈꯥ ꯄꯣꯟꯗꯨꯅ ꯍꯤꯡꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯡꯕ ꯃꯐꯝꯗ ꯄꯥꯏꯕ ꯉꯝꯂꯣꯏ꯫ ꯐꯤꯔꯦꯞ ꯏꯁꯥꯃꯛꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯃꯥꯏꯊꯤꯕꯗꯒꯤ ꯇꯝꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯏꯁꯥꯅ ꯁꯦꯝꯖꯕ ꯑꯃꯗꯤ ꯏꯁꯥꯃꯛꯇ ꯊꯥꯖꯕꯇ ꯅꯠꯇꯅ ꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯁꯦꯝꯕꯇ ꯅꯠꯇꯅ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯀꯜꯍꯜꯂꯤ꯫ ꯅꯪꯅ ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯄꯣꯟꯗꯕ ꯉꯝꯂꯕꯗꯤ ꯃꯥꯏ ꯄꯥꯛꯄꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯀꯅꯥꯅꯁꯨ ꯅꯪꯅ ꯀꯔꯤ ꯇꯧꯅꯤ ꯀꯔꯤ ꯇꯧꯔꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯋꯥꯔꯤ ꯅꯠꯇꯦ, ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯅꯤ꯫ ꯂꯝꯕꯤꯁꯤꯗ ꯏꯁꯥꯒꯤ ꯋꯥꯔꯦꯞꯅ ꯄꯨꯟꯁꯤ ꯍꯤꯡꯕ ꯉꯝꯃꯤ, ꯐꯤꯔꯦꯞ ꯏꯁꯥꯅ ꯂꯧꯕ ꯉꯝꯃꯤ, ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡ ꯏꯁꯥꯅ ꯁꯦꯝꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄꯗ ꯁꯥꯗꯣꯡꯉꯤ, ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯄꯥꯎꯇꯥꯛ, ꯃꯈꯣꯏꯒꯤ ꯃꯇꯦꯡꯗ ꯊꯥꯖꯗꯨꯅ ꯍꯤꯡꯉꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯠ ꯁꯝꯕꯤꯗꯨꯅ ꯄꯨꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯥꯖꯕꯁꯤ ꯈꯪꯍꯧꯗꯅ ꯄꯨꯟꯁꯤꯗ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯃꯥꯡꯈ꯭ꯔꯕꯗꯤ? ꯈꯪꯍꯧꯗꯅ ꯐꯪꯅꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯗꯗꯨꯅ ꯑꯋꯥꯕꯁꯤꯅ ꯅꯪꯕꯨ ꯅꯝꯊꯍꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯑꯋꯥꯕꯁꯤꯅ ꯅꯝꯊꯕ ꯉꯝꯗꯕ ꯄꯥꯡꯒꯜ ꯑꯃꯕꯨ ꯅꯪꯅ ꯄꯨꯊꯣꯛꯀꯗ꯭ꯔꯥ? ꯄꯨꯟꯁꯤꯅ ꯅꯪꯕꯨ ꯁꯤꯡꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯁꯦꯡꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯅ ꯅꯪꯕꯨ ꯅꯝꯊꯍꯜꯂꯤ? ꯑꯀꯟꯕ ꯊꯃꯣꯏ ꯃꯇꯥꯡꯁꯤꯗ ꯑꯋꯥꯕꯁꯤꯡꯁꯤꯗꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯔꯥ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯁꯥꯃꯛꯇ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯇꯤꯒꯤ ꯃꯁꯥꯕꯨ ꯀꯟꯈꯠꯍꯟꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯑꯀꯟꯕ ꯊꯃꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯁꯤꯗ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯁꯤꯡ ꯃꯥꯌꯣꯛꯅꯩ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯁꯦꯡꯕ ꯅꯤꯡꯇꯝꯕ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯈꯪꯕꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯍꯩꯅꯕꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯗ꯭ꯔꯒꯗꯤ ꯈꯪꯕ ꯉꯝꯒꯅꯦꯕ ꯊꯥꯖꯗꯦ꯫ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕ ꯃꯤꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯒꯅꯨ꯫ ꯑꯀꯟꯕ ꯊꯃꯣꯏ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯏꯁꯥꯃꯛꯄꯨ ꯃꯥꯡꯗ ꯏꯟꯈꯠꯄ ꯉꯝꯒꯅꯤ꯫ ꯃꯁꯥꯃꯛꯇ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯩ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯊꯧꯅꯥꯒꯤ ꯑꯃꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇꯕꯒꯤ ꯃꯔꯨ ꯑꯣꯏꯕꯕꯨ ꯈꯪꯉꯤ꯫ ꯃꯔꯨ ꯑꯣꯏꯕꯁꯤꯕꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯅ ꯀꯩꯗꯧꯅꯨꯡꯗ ꯊꯨꯒꯥꯏꯕ, ꯀꯪꯁꯤꯜꯍꯟꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯖꯦꯜꯗ ꯈꯣꯡꯐꯝ ꯁꯣꯏꯕ, ꯅꯥꯟꯊꯕ ꯄꯨꯝꯅꯃꯛꯁꯤ ꯊꯦꯡꯅꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯔꯨꯞ, ꯏꯃꯨꯡ ꯃꯅꯨꯡ, ꯅꯨꯡꯁꯤꯅꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡꯅ ꯆꯩꯁꯨ ꯑꯣꯏꯕꯒꯨꯝ ꯈꯟꯕ ꯋꯥꯈꯜꯅ ꯄꯨꯟꯁꯤꯒꯤ ꯂꯝꯖꯦꯜꯗ ꯃꯁꯥꯃꯛꯀꯤ ꯄꯥꯡꯒꯜꯅ ꯆꯦꯟꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨꯒꯤ ꯃꯐꯝꯗꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ ꯈꯜꯂꯤ꯫ ꯑꯇꯣꯞꯄꯅ ꯃꯍꯥꯛꯄꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯒꯅꯤ ꯈꯜꯂꯤ꯫ ꯏꯃꯥ ꯏꯄꯥꯅ ꯂꯩꯐꯝ ꯄꯤꯔꯤ, ꯃꯔꯨꯞ ꯃꯄꯥꯡꯅ ꯋꯥꯈꯜ ꯊꯧꯒꯠꯂꯤ, ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯁ ꯃꯔꯤ ꯃꯇꯥꯅ ꯋꯥꯁꯛ ꯑꯃꯅ ꯊꯥꯖꯕ ꯄꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯂꯩꯔꯕꯁꯨ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯄꯤꯔꯝꯕ, ꯂꯩꯐꯝ ꯄꯤꯔꯝꯕ, ꯋꯥꯈꯜꯕꯨ ꯊꯧꯒꯠꯂꯝꯕ ꯄꯨꯝꯅꯃꯛꯅ ꯈꯣꯟꯖꯦꯜ ꯄꯤꯛꯊꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄꯕꯨ ꯊꯥꯖꯗꯨꯅ ꯃꯈꯥ ꯄꯣꯟꯗꯨꯅ ꯍꯤꯡꯕ ꯊꯃꯣꯏꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯇꯣꯞꯄ ꯂꯩꯃꯥꯏ ꯑꯃ ꯁꯦꯝꯖꯩ꯫ ꯂꯩꯃꯥꯏꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯈꯜ ꯊꯧꯒꯠꯂꯝꯕ ꯈꯣꯟꯖꯦꯜ, ꯆꯤꯡꯈꯠꯄꯤꯔꯝꯕ ꯈꯨꯠ, ꯁꯥꯔꯕ ꯃꯩꯁꯥꯒꯤ ꯃꯔꯨꯝ ꯑꯣꯏꯔꯝꯕ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯌꯥꯛꯂꯕ ꯑꯆꯨꯝꯕ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯆꯧꯕ ꯏꯄꯥꯛꯀꯤ ꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯉꯝꯕ ꯇꯣꯔꯕꯥꯟ ꯀꯌꯥꯔꯛ ꯍꯟꯅ ꯃꯍꯥꯛꯄꯨ ꯏꯟꯊꯔꯕꯁꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯕ ꯇꯧꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯏꯊꯛ ꯀꯥꯈꯠꯄ ꯂꯦꯞꯇꯦ꯫ ꯏꯊꯛ ꯈꯨꯗꯤꯡ ꯑꯀꯤꯕ ꯂꯩꯇꯅ ꯇꯣꯔꯕꯥꯟꯗ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯀꯤꯕ ꯌꯥꯎꯗꯅ ꯃꯊꯪꯒꯤ ꯏꯊꯛꯄꯨ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯟꯕꯒꯤꯗꯃꯛ ꯃꯅꯤꯡ ꯍꯜꯂꯤ꯫ ꯃꯍꯥꯛ ꯅꯨꯡꯁꯤꯠꯅ ꯂꯝꯕꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯇꯦ꯫ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇꯒꯤ ꯄꯥꯡꯒꯜꯅ ꯂꯝꯕꯤ ꯁꯦꯝꯃꯤ꯫ ꯁꯤ ꯑꯆꯧꯕ ꯏꯄꯥꯛꯀꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯄꯥꯡꯒꯜꯅꯤ꯫ ꯏꯊꯛ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛ ꯀꯥꯈꯠꯄ, ꯑꯃꯨꯛ ꯀꯨꯝꯊꯕ ꯈꯨꯗꯤꯡꯒꯤ ꯄꯔꯥ ꯑꯃ ꯇꯝꯃꯤ꯫ ꯑꯁꯦꯡꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯅꯨꯡꯗꯒꯤ ꯂꯥꯛꯏ꯫ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯑꯇꯣꯞꯄꯒꯤ ꯃꯈꯥ ꯄꯣꯟꯗꯦ, ꯌꯥꯊꯪꯒꯤ ꯉꯥꯏꯕ ꯇꯧꯗꯦ꯫ ꯄꯨꯟꯁꯤ ꯏꯊꯛ ꯑꯃꯒꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯔꯕ ꯇꯨꯡꯗꯁꯨ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡꯗ ꯍꯤꯡꯕꯒꯤ ꯍꯩꯅꯕꯤ ꯂꯩꯈꯤꯕꯅ ꯄꯨꯟꯁꯤꯒꯤ ꯏꯊꯛꯇ ꯀꯤꯕ, ꯈꯣꯡꯐꯝ ꯁꯣꯏꯕ, ꯉꯥꯛꯄꯤꯅꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯨꯠ ꯇꯤꯡꯊꯣꯔꯛꯄ ꯊꯤꯗꯨꯅ ꯂꯩ꯫ ꯃꯥꯡꯗ ꯀꯥꯈꯠꯅꯕꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯇꯣꯞꯄꯅ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯕꯁꯨ ꯏꯁꯥꯒꯤ ꯄꯥꯡꯒꯜꯗ ꯊꯥꯖꯗꯨꯅ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯋꯥꯕ ꯄꯨꯝꯅꯃꯛꯄꯨ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯈꯣꯡꯐꯝ ꯁꯣꯏꯗꯨꯅ ꯇꯨꯔꯕꯁꯨ ꯍꯧꯒꯠꯀꯅꯤ ꯈꯜꯂꯕꯗꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ? ꯑꯆꯧꯕ ꯏꯄꯥꯛ ꯀꯅꯥꯒꯤ ꯌꯥꯊꯪꯒꯤꯗꯃꯛ ꯂꯦꯞꯇꯦ, ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯨ ꯂꯦꯞꯐꯝ ꯊꯣꯛꯇꯦ꯫
ꯏꯊꯛꯄꯨ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯃꯥꯡꯗ ꯀꯥꯕ ꯏꯁꯥꯅ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯅ ꯃꯈꯥꯔꯣꯝꯗ ꯆꯤꯡꯊꯕꯒꯤ ꯀꯤꯍꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯑꯩ ꯑꯁꯣꯟꯕ ꯏꯊꯛ ꯅꯠꯇꯦ, ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯄꯥꯡꯒꯜꯅꯤ, ꯏꯁꯥꯃꯛꯅ ꯁꯦꯝꯖꯕ ꯄꯥꯡꯒꯜ꯫ ꯍꯤꯁꯇꯣꯔꯤꯗ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯃꯊꯣꯝꯇ ꯂꯦꯞꯄ ꯉꯝꯕꯒꯤ ꯊꯧꯅꯥꯕꯨ ꯁꯦꯝꯈꯤꯕ ꯃꯤ ꯈꯛꯇꯅ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯄꯨꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯃꯨꯊꯠꯄ ꯉꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯏꯁꯥꯃꯛꯇ ꯊꯥꯖꯕꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯝꯂꯤ꯫ ꯒꯣꯇꯝ ꯕꯨꯗꯙꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯎꯃꯪꯗ ꯄꯨꯟꯁꯤ ꯍꯤꯡꯈꯤ꯫ ꯃꯊꯣꯝꯇ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯂꯧꯁꯤꯡꯕꯨ ꯈꯪꯈꯤ꯫ ꯃꯊꯣꯝꯇ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤꯕꯨ ꯈꯪꯈꯤ꯫ ꯃꯍꯥꯛꯅ ꯃꯥꯂꯦꯝꯁꯤꯕꯨ ꯃꯉꯥꯜ ꯐꯪꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤ ꯂꯩꯔꯝꯃꯤ, ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯤ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕꯒꯤ ꯅꯠꯇꯦ, ꯃꯍꯥꯛꯅ ꯑꯣꯏꯅꯤꯡꯂꯤꯕꯗꯨ ꯃꯌꯥꯝꯗ ꯎꯠꯄꯒꯤꯅꯤ꯫ ꯖꯣꯟ ꯑꯣꯐ ꯑꯥꯔꯛꯅ ꯃꯉꯣꯟꯗ ꯁꯦꯜ ꯂꯩꯔꯝꯗꯦ, ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯂꯩꯔꯝꯗꯦ, ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯇꯧꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯅ ꯃꯁꯥꯗ ꯊꯥꯖꯈꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯄꯨ ꯀꯟꯕꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯑꯣꯏꯊꯣꯛꯇꯕ ꯑꯋꯥꯕ ꯀꯌꯥꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯃꯥꯏꯄꯥꯛꯄ ꯐꯪꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯝ ꯄꯤꯈꯤ, ꯏꯁꯥꯃꯛꯇ ꯊꯥꯖꯗꯨꯅ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯕꯨ ꯁꯦꯝꯕꯒꯤꯗꯃꯛ ꯑꯇꯣꯞꯄꯕꯨ ꯉꯥꯏꯕ ꯇꯧꯈꯤꯗꯦ꯫ ꯑꯁꯦꯡꯕ ꯃꯥꯏꯄꯥꯛꯄ ꯏꯁꯥꯗ ꯊꯥꯖꯕꯗꯒꯤ ꯐꯪꯏ꯫ ꯂꯝꯕꯤꯗ ꯅꯥꯏꯇꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯄꯥꯡꯒꯜꯕꯨ ꯏꯁꯥ ꯈꯪꯗꯅ ꯁꯦꯝꯈꯠꯂꯤꯕ ꯑꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡꯒꯤ ꯑꯋꯥꯠꯄ ꯐꯥꯎꯔꯤꯕꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯒꯜ ꯁꯦꯝꯂꯣꯏ꯫ ꯑꯋꯥꯠꯄꯁꯤꯅ ꯄꯥꯡꯒꯜꯕꯨ ꯄꯨꯊꯣꯛꯄꯒꯤ ꯃꯩꯔꯥ ꯑꯃ ꯆꯨꯔꯤꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯏꯁꯥꯃꯛꯇ ꯋꯥꯍꯪ ꯍꯪꯒꯗꯕꯅꯤ, ꯑꯩ ꯑꯋꯥꯕ ꯃꯇꯝꯁꯤꯗ ꯍꯧꯒꯠꯀꯗ꯭ꯔꯥ? ꯏꯁꯥꯃꯛꯇ ꯊꯥꯖꯒꯗ꯭ꯔꯥ ꯏꯁꯥꯃꯛꯄꯨ ꯑꯃꯝꯕꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕꯒꯤ? ꯋꯥꯔꯤꯁꯤꯅ ꯑꯇꯣꯞꯄꯒꯤ ꯃꯈꯥ ꯄꯣꯟꯗꯅ ꯍꯤꯡꯕꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪꯗꯤ ꯀꯔꯝꯅ ꯃꯤꯈꯥ ꯄꯣꯟꯗꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯂꯨꯕ ꯅꯠꯇꯦ, ꯏꯁꯥꯃꯛꯇ ꯊꯥꯖꯗꯨꯅ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ꯫ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅ ꯋꯥꯈꯜꯕꯨ ꯂꯥꯡꯇꯛꯅꯍꯟꯕ ꯑꯣꯏ, ꯑꯗꯨꯕꯨ ꯏꯁꯥꯃꯛꯇ ꯊꯥꯖꯕꯒꯤ ꯑꯔꯊ ꯁꯨꯞꯅꯇꯒꯤ ꯁꯦꯜ ꯊꯨꯝ ꯋꯥꯠꯅ ꯍꯤꯡꯕ ꯅꯠꯇꯦ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯋꯥꯈꯜꯕꯨ ꯁꯣꯟꯊꯕ ꯇꯧꯗꯅ ꯏꯁꯥꯅ ꯉꯥꯛꯆꯕ ꯉꯝꯒꯅꯤ꯫ ꯑꯌꯥꯝꯕ ꯃꯤꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯉꯁꯤ ꯅꯪꯕꯨ ꯃꯇꯦꯡ ꯇꯧꯔꯤꯕꯗꯨ ꯃꯇꯝ ꯑꯃꯗ ꯃꯥꯡꯈꯤꯒꯅꯤ꯫ ꯃꯇꯝꯅ ꯑꯍꯣꯡꯕ ꯄꯨꯔꯛꯏ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯁꯨ ꯑꯍꯣꯡꯕ ꯂꯥꯛꯏ꯫ ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃꯅ ꯃꯤꯁꯨ ꯑꯍꯣꯡꯕ ꯂꯥꯛꯏ꯫ ꯉꯁꯤ ꯅꯪꯅ ꯊꯥꯖꯔꯤꯕ ꯃꯤꯁꯛꯇꯨ ꯑꯣꯏꯕ ꯌꯥꯏ ꯃꯍꯥꯛ ꯍꯌꯦꯡ ꯅꯪꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ꯫ ꯏꯁꯥꯃꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯟꯕ ꯑꯃ ꯁꯦꯝꯁꯤ, ꯏꯁꯥꯃꯛ ꯀꯜꯂꯕꯗꯤ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡꯗꯤ ꯃꯔꯨ ꯑꯣꯏꯔꯣꯏ꯫ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄꯕꯨ ꯃꯇꯦꯡ ꯇꯧꯕ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯇꯣꯞꯄꯒꯤ ꯃꯈꯥ ꯄꯣꯟꯗꯅ ꯍꯤꯡꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯏꯁꯥꯃꯛꯄꯨ ꯈꯪꯕꯅꯤ꯫ ꯑꯩ ꯀꯅꯥꯅꯣ? ꯑꯩꯒꯤ ꯄꯥꯡꯒꯜ ꯀꯔꯤꯅꯣ? ꯏꯁꯥꯃꯛꯄꯨ ꯈꯪꯗ꯭ꯔꯤꯃꯈꯩ ꯅꯪ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡꯒꯤ ꯃꯈꯥꯗ ꯍꯤꯡꯒꯅꯤ꯫ ꯏꯁꯥꯃꯛꯀꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡꯕꯨ, ꯑꯋꯥꯠꯄꯕꯨ ꯊꯤꯗꯣꯛꯎ꯫ ꯏꯁꯥꯃꯛꯇ ꯋꯥꯍꯪ ꯍꯪꯉꯨ, ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥ, ꯏꯁꯥꯃꯛꯀꯤ ꯋꯥꯍꯪ ꯏꯁꯥꯃꯛꯅ ꯄꯥꯎꯈꯨꯝ ꯀꯨꯝꯃꯨ꯫ ꯅꯪꯅ ꯅꯁꯥꯃꯛꯇ ꯊꯥꯖꯕꯒꯤ ꯑꯍꯣꯡꯕꯁꯤ ꯄꯨꯟꯁꯤꯗ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯋꯥꯕ ꯃꯇꯝꯗ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯄꯥꯝꯕꯩ ꯊꯤꯗꯨꯅ ꯊꯕꯛꯄꯨ ꯃꯄꯨꯡ ꯐꯥꯍꯟꯕ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥ, ꯋꯥꯈꯜꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯏꯇꯣꯝꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯝꯅꯤꯡꯕ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯕꯨ ꯏꯁꯥꯅ ꯉꯥꯛꯄ ꯉꯝꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯅꯥꯅꯁꯨ ꯁꯣꯟꯊꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯇꯣꯞꯄꯗꯒꯤ ꯃꯇꯦꯡ ꯂꯧꯗꯕꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯄꯥꯡꯒꯜ ꯏꯁꯥꯃꯛꯄꯨ ꯄꯨꯟꯁꯤꯒꯤ ꯂꯥꯛꯀꯗꯕ ꯃꯥꯌꯣꯛꯅꯒꯗꯕ ꯊꯕꯛꯁꯤꯡꯗ ꯏꯁꯥꯅ ꯅꯝꯁꯤꯟꯕꯗꯒꯤ ꯐꯪꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯄꯨꯝꯕꯕꯨ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯏꯁꯥꯃꯛꯄꯨ ꯈꯪꯕ ꯉꯝꯂꯣꯏ꯫ ꯏꯁꯥꯃꯛꯇ ꯁꯤꯡꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯠꯀꯤ ꯁꯤꯜ ꯑꯃ ꯇꯝꯁꯤꯟꯒꯗꯕꯅꯤ, ꯑꯅꯧꯕ ꯂꯣꯟ ꯇꯝꯒꯗꯕꯅꯤ, ꯑꯅꯧꯕ ꯃꯐꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯏꯁꯥꯗ ꯂꯩꯖꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯅ ꯍꯥꯏꯖꯤꯟꯗꯨꯅ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯁꯤꯡꯁꯤꯕꯨ ꯏꯁꯥꯃꯛꯅ ꯊꯦꯡꯅꯔꯒ ꯄꯨꯟꯁꯤꯗ ꯑꯀꯤꯕꯕꯨ ꯃꯥꯡꯍꯜꯂꯛꯀꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯄꯔꯥ ꯀꯌꯥ ꯇꯝꯒꯅꯤ꯫ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯅ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩꯗ ꯃꯍꯥꯛꯅ ꯆꯍꯤ 12 ꯈꯛꯇ ꯐꯥꯔꯤꯉꯩꯗ ꯀꯣꯗꯤꯡ ꯇꯝꯗꯨꯅ ꯃꯁꯥꯒꯤ ꯒꯦꯝ ꯄꯨꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯑꯇꯣꯞꯄꯒ ꯌꯥꯝꯅ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯈꯜ ꯈꯟꯈꯤ꯫ ꯁ꯭ꯀꯨꯜꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯑꯣꯏꯔꯝꯗꯦ, ꯃꯌꯥꯝꯁꯤꯅ ꯃꯍꯥꯛꯄꯨ ꯁꯣꯟꯊꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯉꯁꯤ ꯃꯍꯥꯛꯅ ꯔꯣꯀꯦꯠ, ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯔ, AI ꯇꯨꯜꯁ ꯀꯌꯥ ꯁꯦꯝꯗꯨꯅ ꯃꯥꯂꯦꯝꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯂꯩꯔꯤ꯫ ꯑꯦꯂꯣꯟ ꯃꯁꯛ 1971 ꯄ꯭ꯔꯦꯇꯣꯔꯤꯌꯥ ꯁꯤꯇꯤꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯣꯗꯦꯜ ꯑꯃꯗꯤ ꯗꯥꯏꯇꯤꯁꯤꯌꯟꯅꯤ꯫ ꯑꯦꯂꯣꯟ ꯃꯁꯛꯅ ꯄꯤꯛꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯈꯟꯈꯤ ꯑꯦꯂꯣꯟ ꯃꯁꯛ ꯅꯤꯡꯊꯤꯅ ꯇꯥꯕ ꯉꯝꯗꯕꯒꯤ ꯑꯅꯥꯕ ꯂꯩ꯫ ꯃꯍꯥꯛ ꯃꯔꯛ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯣꯏꯔꯝꯃꯤ꯫
Matam khara matung atopaga manadaba mawong khara phangnakhi. Matangsida Elon Musk ki kok super computer amagum thabak torami. Mak mapan gi taibangda wakhal chingsinba ngamlamde. Matangsida mak ki wakhal pumba aluba formula bo solve tawbada wakhal chingsilami. Elon Musk ki school da mamanaba singa wari sunaba matamda paukum logical oina paukum pirami. Maramsina mangonda pamlamde. Numit ama mamanabagi group amana sidagi makpu intharami. Makpu yamna thina pukhi. Adubu thodoksidagi makpu amuka hena akanba semkhi. Awaba amadi anawabu khangbagi pangal pikhi. Elon gi PayPal haibadi digitally sell thadok thajin tawba yabagi khudong chababu eBay company nga $1.5 billion leikhi. PayPal gi pumnaktagi achobo shareholder ama oina Elon Musk na $180 million fangkhi. PayPal mai pakpi tungda Elon Musk Silicon Valley gi pumnaktagi mai pakpa entrepreneur Silicon Valley hodokhiba mi oikhi. Nungaiba matangsida Elon gi punsida thamoi sokba thodok ama thokhi. Maki macha chahi ani makhaidamak phariba nabana maram oiraga sikhi. Thodokshina Elon bu thamoi sokna nungai hankhide. Mangna chayol ahum yumda hankhide. Maramdi yumda macha leitana ubagi pangal mangonda yaramde. Piklingaida mamanaba singi otnei babu kawbagi damak computer amadi coding tamduna awaba singbu kawhalami. Chap manana machagi leikhidaba nungaidaba kawbagi damak thabak tawduna masamuk pu kathokhi. Satra oiringaidagi oina space gi maramda khanglami. Mangna abik rocket saduna piklingaida sanababu ningsinglai. Malem gi achobu scientist singa phangnatuna Mangal graha gi maramda thijinki. Mangna thijinba matamda scientist singna Mangal graha gi maramda thoidokna thijinba toramde. Maramsina magna rocket scientist gi maramda lairik paduna masamak scientist oikhi. Hojik magi tonganba rocket kya saduna mayamgi ofamda thamli. Warisina kanasu mateng leitaba mi abagi pusida mateng oigani. Mateng leitrabasu nangi pangal isada thajaba isada thaksi khasi tawbana pusibu khongthang khudingda mateng pangani. Asonba thongwada leplingaida tapna thongdu sontharakpagum nangna thongsi matengna thawai hingani khalli. Adubu khangde thongsi karma matamda teklakani. Si migi matengna hingbagi hainabi leiba migi pusini. Mangna khangde aina lepliba thongsi kaidong dasu teklakpa yai. Mangna lengdana leibana kaidong da soiroi haiba leite. Adubu isamakta thajaba isamakna semjai si kaidong da tekte. Khungang amada anu koba nupa ama lerami. Mangna piklingaidagi tamkhi. Punsida karigumba ama tawbagi damak atopagi mateng maru oi. Mangna karigumba mafam ama chatlabadi marup ko oina chatlami. Mangna selgi mathau tarabadi mapada hairami. Mangna karigumba phirep ama lepkadaba leirabadi chawraba matungdasu mamadagi pautak lorami. Maki hainabisina maki punsibu tamna masa khangdana asonba ama oirakli haiba mangna khanglamde. Nubit ama ising chawna khungang mlammi. Wona masabu kanjabagi damak awaba kaya mayoknarami. Anungki manakta makpu khanbiba amadi mangna thajaba mina makpu thadoktuna masabu kankhi. Sigumba matamsida anup akiba amaga loinana awaba si urammi. Matangsida loksing leraba ahal amana hairami. Anup nangna nasamakna chatpa tamlamlabadi atobagi mateng thiramloi. Ngasigi ising chaw nangbu lupanbagi lakpa nate nangbu iroiba tambibagi lakpani. Nangna phirep lepkadabani iroiba tamgadra natraga isingda lupkadra. Wahisina anugi punsibu ongdoganki. Mangna khankhi ahalna kai takninglibano iroiba makti mangna numituda tambangamkhide. Mangna masamakna chatpa tambagi wasak lorammi. Tapna mangna masagi thabakpu masana tawba hawi. Punsigi mathaudang mangna taw horammi. Chahi kharagi matung khunggangda ising ichaw thokpa matamda anup atopagi mateng lawba mi oiramde. Atopabu mateng tawba mi oirammi. Isamakta thajaba amadi atopata thajabagi marakta khetnaba anisitani. Karigumba nangna atopagi mateng lawbana punsibu alaiba oirakani khallabadi tasengbadadi nangna nasagi asonbu hengathaliba oi. Atopagi matengda hinglabadi nangi phirep atopagi khutta lei. Nangi harawa nangi apamba pumnamak atopagi khutta lei. Adumu isamakna chatpa ngamlabadi isagi mapu isamakna oi. Apawa mesungbu yenglabadi mangna maki lawsing amadi karigumba ama tawningbagi utpa matamda mak mathonda lepa oi. Mangna atopagi mateng ngaiduna leikhide. Khudam oina Thomas Edison na puthokhiba light bulb na ngasi mi khudinggi punsida mateng oiri. Mangna masamakta thajakhi masagi pangalna lepkhatkhi malemsu mangal bikhi. Matang sida wahangdi
Nangna kari oiba pamli? Atopagi matenggi makhada hingliba anup natraga atopagi mateng pangliba anup? Atopagi makha ponna hingba pambra natraga isamaki punsibu semba mi ama oiba pambra? Warisina punsibu anabu miteng amada yengba isamaki thajabagi pangalbu khangba nangbu asonba semliba khudingmaktagi lathokpa tambigani lambi sida yenghangani mikha pondana hingbagi wahanthok tasengna karino loinana isamangna karamna atopana thajaningai oiba lawsingbu sengwatkani takani atopagi mateng yaudana hingba sumnatagi lawsing amanate pusida thengnagadaba awabani pusigi asengba wakhalsi leiba misingna malemda makoina leitrabasu kananasu kauba ngamde magna atopagi matengna pusi hingkide makoi masamang lepa tamki masabu thajabana masamupu akanba ama semki aikoina hanagi warisingbu thidoklabadi isamakta thajabana asengba maipakpagi chabini haiba khudam kaya ama phangnagani Acharya Chanakyana Maurya Ningthaurel ama panba leibakpu hanna semgatpada awaba kaya mayoknaki adubu mak masamakta thajaba manghankide aliba matamgi satragi punsi masagi machinjak amadi lawsing phangbagidamak masamangna thijaba taki Mahabharat ki Arjun gi punsibu yenglabati maki pangal hapkiba maram masamubu thajabana oi Dronacharyana maki oja Guru Dronacharyana makpu sumnatagi lambi takpikhi adubu Arjunna masagi hona jamallagi ten kapada kananasu chang tonaba ngamdaba lawsing tamki masamaki pangalna punsi hingbami mayamna thakshi khasi tawi aikoina atopagi matengna hingba ngamdrabati khanbagi pangalgi chang amagi manungdagi hende achauba apikpa thabak kudingi atopagi yathang lawagi mathau tabana khanbagi pangalbu hakchangbu sonthali ona tainana masamaki pangalda thajaba masamakta thajaba mina maki pangal amadi khanbagi pangal yamna kalli sidagi maki phireb lepagi pangal kankhatli matangsida wakhalda wahang ama poklai karamna khanbagi pangalbu kankathankani wahang sigi paukhum mithoi mihoyan singi pusidagi tamba yai ahanbada akibabu thadoktuna isamakta thajabani ai matik chai ani subada ihaibu tamsinbani nungtigi tamba leptaba leptana isamupu lawsing khengathanbani nangna asengba pangal nangonda lei haiba khanglabadi tungda mapalgi pangalda kaidongda tangba tawron kariguma matamda kanagumba amagi mateng natrabadi ai karisu tawba ngamloi khalakpada atopagi mateng natrabadi punsida mangkaba ngamloi nangna kaidongda khankibra nangi asengba pangal karino nasamupu kaidongda changyeng tawkhibra nangna itomda karigumba tawba ngamloi khanba leirabadi warisibu mapung phana taraga thajabasibu atopa midengda hongdokpa ngamgani atopada tangba wakhalna masamupu sontahalli sigumba mina khalli mag leitrabadi aigi kari oini isamakta thajaba thambana atopagi matenggi mathau tarakte nongsagumna mag kanagisu makha ponna leite mag mathomda lei mag mathomda sadali mag mathomda chai simak asengba pangalni tasengna punsida mang kaba pamlabadi atopagi mateng natrabadi punsi hingba yade khanba thadokpa tagani isagi pangalbu khangduna isamakta thajaba thamduna isamaki pangaldagi karigumba ama mapung phanbagi thawna thammu isamakna lepkhatpa tamlabadi miyamna nangbu ubada makoidasu puning thawatkani maramsina hogallo mikap thoklo nasamak chatpa haitri pau chatpa tamlo sinangi punsini atopagi punsigi matengna hingba thadoklo nasamakta thajaba puraklo pangal kanba oiro nasamaki punsigi aseng muapu oiro nangbu kananasu khut sambiduna mateng pangbinaba leite leitaba matamda karamna isamuk pusenagani kanadasu mapal tangdana isamakta chauthokchaba amaga loinana hingba ngamgadra wahangsigi paukhum ngamoi natraga ngamganimak oirabasu warisida piriba paukhumsina nangbu hena thawna hapkani mateng yaudana hingba mi amana matam pombada mai pakpu semi punsida mai pakpu phangkhraba mising makoina masagi pangal amadi masada thajabana masagi maming semki makoina khangki aina atopagi matengi makhada hingdi makhai isagi asengma pangal lawsing khangba ngamloi Mahatma Gandhi na haiki isamakpu khangu isagi pangal semu isamakna lepa ngambagi pangalbu semgatlu wahaisi isabu khangbagi pongnaktagi achauba pautakni aikoina piklingaidagi taragi atopagi mateng lawba yamna maruoi adubu achumba punsida wahaisigi ona tainaba oi mateng lawba alanba nate mateng lawbu hainabi oirakpana aikhoibu asonba semi aikoina apikpa achauba thabak pumbabu atopagi mateng ngaiduna leibana isagi lejaba pangalbu manghalli
ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯕꯗꯤ ꯃꯍꯩ ꯇꯝꯐꯝꯗ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯃꯁꯥꯅ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯇꯥꯛꯄꯤꯈꯤ꯫ ꯃꯈꯣꯏ ꯃꯁꯥꯅ ꯃꯐꯤ ꯁꯨꯖꯩ, ꯃꯁꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯖꯩ꯫ ꯂꯣꯏꯅꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯗꯁꯨ ꯃꯁꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯕꯨ ꯀꯛꯍꯟꯕꯒꯤ ꯂꯝꯕꯤ ꯃꯁꯥꯃꯛꯅ ꯊꯤꯗꯨꯅ ꯄꯨꯊꯣꯛꯏ꯫ ꯁꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯈꯛꯇ ꯅꯠꯇꯦ, ꯄꯨꯟꯁꯤ ꯍꯤꯡꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯕꯨ ꯃꯥꯌꯣꯛꯅꯕꯒꯤꯗꯃꯛ ꯏꯁꯥꯃꯛꯄꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯂꯥꯛꯂꯤꯕ ꯑꯋꯥꯕꯁꯤꯕꯨ ꯊꯦꯡꯅꯕ ꯇꯝꯂꯕꯗꯤ ꯂꯥꯛꯅꯤꯡꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯂꯕꯁꯨ ꯅꯪꯕꯨ ꯃꯥꯏꯊꯤꯍꯟꯕ ꯀꯩꯗꯧꯅꯨꯡꯁꯨ ꯉꯝꯂꯣꯏ꯫ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯒꯤ ꯃꯈꯥ ꯄꯣꯟꯗꯨꯅ ꯍꯤꯡꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯡꯕ ꯃꯐꯝꯗ ꯄꯥꯏꯕ ꯉꯝꯂꯣꯏ꯫ ꯐꯤꯔꯦꯞ ꯏꯁꯥꯃꯛꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯐꯤꯔꯦꯞ ꯏꯁꯥꯃꯛꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯃꯥꯏꯊꯤꯕꯗꯒꯤ ꯇꯝꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯏꯁꯥꯅ ꯁꯦꯝꯖꯕ ꯑꯃꯗꯤ ꯏꯁꯥꯃꯛꯇ ꯊꯥꯖꯕꯅ ꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯁꯦꯝꯕꯇ ꯅꯠꯇꯅ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯀꯜꯍꯜꯂꯤ꯫ ꯅꯪꯅ ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯄꯣꯟꯗꯕ ꯉꯝꯂꯕꯗꯤ ꯃꯥꯏ ꯄꯥꯛꯄꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯀꯅꯥꯅꯁꯨ ꯅꯪꯅ ꯀꯔꯤ ꯇꯧꯅꯤ ꯀꯔꯤ ꯇꯧꯔꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯋꯥꯔꯤꯁꯤꯗꯒꯤ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯄꯨꯟꯁꯤꯗ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯪꯂꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯣꯏꯔꯦ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯊꯕꯛ ꯇꯧꯕ ꯍꯧꯕꯒꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯨꯞꯅꯇꯒꯤ ꯋꯥꯔꯤ ꯅꯠꯇꯦ, ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯅꯤ꯫ ꯁꯤꯗ ꯍꯤꯗꯥꯛꯅꯤ, ꯂꯝꯕꯤꯁꯤꯗ ꯄꯨꯟꯁꯤꯗ ꯏꯁꯥꯒꯤ ꯋꯥꯔꯦꯞꯅ ꯍꯤꯡꯕ ꯉꯝꯃꯤ꯫ ꯐꯤꯔꯦꯞ ꯏꯁꯥꯅ ꯂꯧꯕ ꯉꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡ ꯏꯁꯥꯅ ꯁꯦꯝꯕ ꯇꯥꯛꯂꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯔꯕꯅꯤꯅ ꯊꯃꯣꯏꯗ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯄꯨꯔꯛꯂꯝꯂꯒꯅꯤ ꯊꯥꯖꯩ꯫ ꯋꯥꯔꯤꯁꯤꯅ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯑꯍꯣꯡꯕ ꯄꯨꯔꯛꯂꯦ ꯈꯜꯂꯒꯗꯤ ꯄꯨꯟꯁꯤꯕꯨ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯀꯣꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯌꯦꯡꯅꯤꯡꯕꯩꯔꯥ ꯍꯥꯏꯕꯗꯤ ꯆꯦꯅꯦꯜꯁꯤꯃꯛꯇꯗ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ꯫ ꯊꯥꯒꯠꯆꯔꯤ꯫